हदक्ति माना हजिकी इरांग खरांगसे तौबिद्रगदी हदक्ति पैसा खरा लुपा लिसिंग लाख मै यौद्रगसु लुपा लिसिंग हुमुहुमद्रामुक्ति फंगद्रा हायना आसा तौवे येंबिबा बियर खुदिंबु तरामना उक्चरी ngasi je mafam jida tare tujak se lising taret muki sang thaba mafam amakhaktani farm amakhatani lakchari je do kaka wahan ngto de kai khunu buchari aduga ai yengiba biyer khudingmu ju ai taramna uksari adu kaka mafam jida tujak lising taret muk thab birei je kaka kama kamaina towe nongmagi kayam jamna thabak kayam jamna si subi ge adon daga mi kayam jamna ni kama kamaina towe kaka huju ji pogida थबक्ति आइना अखोगी थानबगी ओइब खोटपा दिगी चुरी हागतपा इंजिनर याम तबु ngतनी मी नेक्ते अदुगा इसाना चुरी हागलगा इसाना थाब खोपदी इसाना दुम तोमदा मी कनामता याउदना थारपने मफम जिदा तुजाक था जे कयम चावबो जगह ओबिगदनो लौ संगम मखाय लौ संगम मामा खतंग निकलले साइना थारे मफमसे संगम अमा कितंग दिकल्ले संगम अमा कितंग कन बजिदा हुजिक से मपान बिजे अखोई महई जे महई लोकनबगी दमकता ओइरकपद था कयम किसंग कमायना चंगिर मसी आइना हाम थाबसी हेक असोंदा पालिबा सिदा पालिबा सिंसी कनोने कनो थाहुम हंदक हुजिक चंगाई थासिगे थाहुम खरा कले थाहुम खरा कले थाहुम कलक बजिदा तारे हुजिक से अखोगी सजीबु कालेन हाय बजिदे अखोगी नोंलै नुंसित जाम कन्न मतम अमखक ओय अदो सिगी मतम जिददी अखोगी नोंलै नुंसित लापददी चुजाकी फजर कांदा नोंलै नुंसिना हाइदत खोलक पतरकददी करम करम मायोक नगी दुजु कितंग खंजौगे अदो उचिकसु हेक बा यादरबा सोन नाकनगी मनिंदंग साइड लैरिसि अखोगी ngarang handa ngasi mai manungdan da manung sit tawbuda chujak tek na loina lei huji lok tek pudaina palabanina adi mahi dis yaurabanina lengdana mai tare phamje sum thammaga leiri adi mamangda chujak si papan saba kharaga wangkhalakpada yam thudi kharponi aina phone to wasida maya da loi pai thammi aduga huji hekpa yaba yaur bhongda tek te lei tek pasi khara magai di aina masi lobo yamda aina thari phamdo aina sungling lengdra adu huji hayeng hangchitegi hekpa kharaga di hawrani aduga khwaidagi maru aina akoigi market sales haija tarini ko akoigi khaidel da pukhala kanda zone bu khot paji adum chujak se sitpa makhakti oibra kama to isi ju adugi di dum seli mar sena da sapone sidi अखोगी हुजिक अयुकी मनपुर लाइबा मी सिंसी अयुकी ब्रेकफास्ट सी होटल द कइदा तन नुं कनम चाना पोते जुजाक खुलगा साबा खोपा दुंगा त तवनी अदुम अदुगी डिपोजिट की दि होय तांग बो होंग बदन मतम की थानाबा मी याम पोखलगना यामना पोथोक पोखलगना अदुम होगी न हो पुथु तते यामना अदुम खरा अदुम तांगे आई हुजुजिकति योनद्री आई ngasi नोंनि लेरगा हेगा योनबदि हौरने हाइदि साबा याबगी अखोगी महई लोकपा याबगी तंजादो लाएना हाइबनेबा अदो महई लोकपा याबगी तंजा मा फंगनबगी दमकता होनरकपद था कयामुक मचादगिना नसरीदगिना अखोगी मपी फारकपजे आसिगी मतमजे कयामुक चांग चंगी था मसी आइना चुजाकसे मरु ओइना लौबनी दुकानदगी वो हाइब्रिड ने अखोगी स्विस क्रॉलाइना मागी अदुने चुजाक तुन अयाम थारी अदगी चाउ चुजाकसु थारी अदि मसी थाबदि आइना चार सेमे कोलम फसन सेमे मतुंगदा अखोगी चुरी हाइगलगा कांकुल हलगा हार नुं खरगा हापगा थारकपने अदि मसी था हेक चार हुंबदिना हेकपा याबोक्सि था मरी ती चंगम गदायना खल्ले था मरी मुक्की चांग संग हेबने अदो कका दुकान करम दुकान दगी दो मरु लौइजे मरु से नंबोंदा दगी ओइना आमदसु फंगी नंबोन बाजार दसु फंगी मोय अखोगी तिल हिता योंबा दुकान अतै करि लोइना बा लैबे सिंगसे लोइना फंगी जां हुजु युक्से दुम फंगी सिदी कुंबी काले नाइदना थाबा याबा पोने असिजे कुंबी काने नाइदबिदो अखोगी थाबा जायना हाइबो पोचे अखोई चाही खरगी ममांग दिसी जे
ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯥꯡꯒꯤ ꯃꯇꯝꯗ ꯈꯇꯪ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯆꯨꯖꯥꯛꯁꯤ ꯐꯪꯅꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯈꯔꯁꯤꯗꯗꯤ ꯑꯗꯨꯝ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯊꯥꯅꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛ ꯂꯥꯛꯏꯁꯦ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯁꯤꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤ ꯃꯈꯜꯁꯤꯃꯗꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯊꯝꯊꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯒꯤ ꯀꯥꯂꯦꯟ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯗ ꯑꯗꯨꯝ ꯊꯥꯕ ꯌꯥꯏ ꯃꯐꯝꯗꯨꯅ ꯈꯤꯇꯪ ꯇꯣꯡꯕ ꯃꯐꯝ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯅꯣꯡ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯊꯥꯕ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯕꯖꯥꯔ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯁꯤꯗ ꯆꯨꯖꯥꯛꯁꯤ ꯑꯗꯨꯝ ꯗꯦꯂꯤꯚꯔ ꯑꯗꯨꯝ ꯐꯪꯉꯝꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯃꯤ ꯑꯇꯩ ꯑꯇꯩ ꯚꯥꯔꯤ ꯑꯃ ꯊꯥꯅꯕꯅꯤꯅ ꯂꯦꯞꯇꯅ ꯄꯨꯊꯣꯛꯑꯦ ꯑꯗꯨꯅ ꯃꯥꯁꯤ ꯑꯗꯨꯝ ꯃꯇꯝ ꯅꯥꯏꯗꯦ ꯁꯤꯗ ꯊꯥꯒꯗꯧꯅꯤ ꯁꯤꯗ ꯊꯥꯔꯣꯏꯗꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯤꯃꯗꯤ ꯑꯗꯨꯗꯤ ꯀꯀꯥ ꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯍꯥꯔ ꯅꯨꯡ ꯀꯩꯀꯥ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯍꯥꯔꯁꯤꯡꯗꯤ ꯍꯥꯞꯄꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯩꯝ ꯍꯥꯞꯇꯕꯔꯥ ꯃꯁꯤ ꯆꯨꯝꯃꯦ ꯍꯥꯔꯁꯤ ꯀꯦꯃꯤꯀꯦꯜꯒꯤ ꯍꯥꯔ ꯈꯔꯗꯤ ꯍꯥꯞꯇꯕ ꯌꯥꯗꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯈꯣꯏꯗꯣꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯁꯨꯄꯔ ꯍꯥꯞꯆꯤꯜꯂꯤ ꯁꯨꯄꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯨꯔꯤꯁꯦ ꯍꯥꯏꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯚꯤꯇꯥꯃꯤꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯚꯤꯇꯥꯃꯤꯟ ꯍꯧꯖꯤꯛ ꯇꯤꯜ ꯍꯤꯗꯥꯛꯁꯨ ꯀꯩꯁꯨ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯌꯥꯝꯕ ꯃꯃꯟꯗꯤ ꯈꯔ ꯇꯥꯡꯉꯤ ꯑꯌꯥꯝꯕ ꯂꯣꯏ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯦ ꯑꯌꯥꯝꯕ ꯍꯥꯔꯗꯕꯨ ꯏꯔꯤꯌꯥꯒ ꯑꯩꯈꯣꯏ DAPꯒꯗꯤ ꯈꯤꯇꯪ ꯃꯥꯗꯤ ꯑꯣꯔꯒꯥꯅꯤꯛ ꯅꯠꯇꯦ ꯑꯗꯨꯃꯗꯤ ꯍꯥꯞꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯍꯥꯞꯄꯤ ꯑꯗꯣ ꯀꯀꯥ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯁꯦ ꯍꯥꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯁꯦ ꯍꯨ ꯑꯣꯜꯂꯤꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛꯁꯤ ꯍꯥꯏꯅꯔꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯁꯣꯛꯄ ꯑꯣꯏꯒꯗꯣꯏꯅꯣ ꯑꯗꯨꯗꯤ ꯃꯥꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯣꯏ ꯍꯥꯔ ꯍꯥꯞꯄꯒꯤ ꯀꯦꯃꯤꯀꯦꯜꯒꯤ ꯍꯥꯔꯁꯤꯡꯁꯦ ꯍꯥꯞꯄꯒ ꯍꯛꯆꯥꯡ ꯁꯣꯛꯏꯕꯨꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯂꯣꯏꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯤ ꯍꯥꯞꯇꯕ ꯌꯥꯄꯣꯠꯇꯦ ꯂꯧꯁꯤꯡ ꯑꯗꯒꯤ ꯑꯃ ꯇꯧꯔꯤꯁꯤ ꯂꯣꯏꯅ ꯑꯗꯨ ꯍꯥꯔ ꯍꯥꯞꯇꯕ ꯂꯧꯐꯝ ꯑꯝꯇꯁꯨ ꯌꯥꯎꯔꯝꯃꯣꯏ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯇꯤꯜ ꯍꯤꯗꯥꯛꯇꯗꯤ ꯌꯥꯔꯤꯈꯩꯗꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯁꯤꯖꯤꯟꯅꯕꯅ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯍꯤꯗꯥꯛ ꯍꯥꯞꯄꯒꯤ ꯃꯇꯝꯁꯦ ꯊꯥ 3ꯗꯒꯤꯅ 4 ꯐꯥꯎꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯪꯉꯦꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣই ꯃꯄꯨꯡ ꯃꯔꯩꯁꯦ ꯐꯥꯔꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯗꯣ ꯊꯥ 3 ꯅꯠꯇ꯭ꯔꯒ 4ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯀꯔꯝꯕ ꯇꯥꯟꯖꯥꯗꯅꯣ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯑꯗꯒꯤꯗꯤ ꯍꯥꯔ ꯀꯩꯀꯥꯁꯤꯡ ꯍꯥꯞꯄꯁꯤꯡ ꯑꯗꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯕꯤꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯔ ꯍꯥꯞꯄꯩꯗꯤ ꯆꯨꯖꯥꯛꯁꯤ ꯑꯩꯈꯣꯏ ꯊꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯈꯨꯜꯂꯣꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯈꯣꯡ ꯁꯣꯟꯕ ꯍꯥꯏꯅ ꯅꯥꯄꯤ ꯅꯨꯕꯤ ꯂꯧꯊꯣꯛ ꯈꯣꯠꯇꯣꯛꯇ꯭ꯔꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯔ ꯚꯤꯇꯥꯃꯤꯟ ꯑꯗꯩ ꯍꯥꯔ ꯑꯦꯔꯤꯌꯥ ꯈꯔ ꯍꯥꯞꯄꯤ ꯚꯤꯇꯥꯃꯤꯟ ꯈꯔ ꯍꯥꯞꯄꯤ ꯑꯗꯒꯤ ꯑꯃꯨꯛ ꯆꯨꯖꯥꯛꯁꯤꯅ ꯍꯌꯦꯡ ꯍꯧꯒꯠꯂꯛꯄ ꯄꯨꯡ ꯃꯩ ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯤꯒꯤ ꯆꯨꯖꯥꯛꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯩꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯣ ꯇꯤꯜ ꯍꯤꯗꯥꯛꯇꯤ ꯀꯥꯞꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯣ ꯇꯤꯜ ꯍꯤꯗꯥꯛꯁꯤ ꯍꯧꯖꯤꯛ ꯐꯔꯕ ꯌꯥꯝ ꯀꯨꯏꯅ ꯆꯠꯇꯕ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯇꯤꯜ ꯍꯤꯗꯥꯛ ꯂꯣꯏ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯌꯥꯝꯕꯁꯨ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯍꯌꯦꯡ ꯆꯨꯖꯥꯛꯁꯤꯅ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯁꯝ ꯃꯅꯨꯡꯁꯤꯗ ꯇꯤꯟꯁꯦ ꯑꯃꯨꯛ ꯆꯪꯉꯒ ꯃꯅꯨꯡꯗ ꯆꯨꯖꯥꯛ ꯃꯍꯩꯗ ꯑꯩꯈꯣꯏꯒꯤ ꯆꯨꯖꯥꯛ ꯃꯔꯨꯗ ꯑꯃꯨꯛ ꯆꯤꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯗꯁꯨ ꯀꯥꯞꯇꯕ ꯌꯥꯗꯦ ꯇꯤꯜ ꯍꯤꯗꯥꯛꯇꯤ ꯈꯔ ꯆꯪꯉꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯪꯉꯤꯕ ꯄꯩꯁꯥꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯪꯉꯤꯕ ꯄꯩꯁꯥꯁꯤꯒꯗꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯆꯨꯖꯥꯛ ꯀꯌꯥꯃꯨꯛ ꯊꯥꯈꯤꯕ ꯃꯇꯝꯗ ꯀꯌꯥꯝ ꯁꯦꯟꯗꯣꯡꯗꯤ ꯂꯩꯕꯤꯈꯤ ꯁꯤꯁꯨ ꯈꯤꯇꯪ ꯈꯪꯖꯒꯦ ꯃꯃꯥꯡ ꯆꯍꯤꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗꯗꯤ ꯑꯩ ꯆꯨꯖꯥꯛ ꯌꯥꯝꯅ ꯊꯥꯈꯤꯗꯦ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯈꯔ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯄꯣꯠ ꯆꯩ ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯈꯤ ꯆꯨꯖꯥꯛꯇꯤ ꯌꯥꯝꯅ ꯊꯥꯈꯤꯗꯦ ꯍꯟꯗꯛ ꯈꯛꯇꯅꯤ ꯑꯩꯅ ꯆꯨꯖꯥꯛꯇ ꯌꯥꯝ ꯊꯥꯔꯤꯕ ꯑꯗꯨ ꯍꯟꯗꯛꯇꯤ ꯑꯩ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡ ꯐꯔꯥꯡꯁꯦ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯈꯔ ꯂꯨꯄꯥ ꯂꯤꯁꯤꯡ ꯂꯥꯈ ꯌꯧꯗ꯭ꯔꯒꯁꯨ ꯂꯨꯄꯥ ꯂꯤꯁꯤꯡ 50-60 ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯑꯁꯥ ꯇꯧꯋꯤ ꯊꯥ 3-4ꯁꯤꯗ ꯁꯤꯒꯤ ꯄꯩꯁꯥꯁꯤ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯤ ꯂꯩꯌꯦꯅ ꯍꯥꯏꯕꯅꯦ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯅ ꯍꯪꯖꯗꯣꯏꯁꯦ ꯑꯌꯨꯛꯀ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯛ ꯐꯥꯔꯝ ꯃꯐꯝꯁꯤꯗ ꯂꯩꯔꯀꯥꯟꯗ ꯃꯥꯒꯤ ꯁꯦꯕꯥ ꯁꯤꯕꯤꯁꯤꯗꯤ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯏ ꯃꯈꯣꯡꯗ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯁꯤꯡꯕꯤꯁꯦ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯌꯥꯝꯅ ꯐꯕ ꯑꯃꯈꯛ ꯑꯣꯏ ꯍꯥꯏꯗꯤ ꯃꯥꯗꯤ ꯊꯥꯅꯔꯨꯗ꯭ꯔꯁꯨ ꯁꯦꯝꯃꯨꯗ꯭ꯔꯒꯁꯨ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯩꯌꯦꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯁꯤꯁꯦ ꯁꯦꯡꯗꯣꯛꯄ
थबक इंगांग कैकाजिंदी सुंजो सोइदना तौबिरंगनि सिदि कमायना तौवे सिजु खितंग खंगजेगे तौवे चुजाक नौरिङाइ मतमददि ꯑꯩꯈꯣꯏ ꯅꯥꯄꯤ ꯅꯨꯡꯕꯤ ꯑꯌꯥꯝꯕ ꯐꯣꯏꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯃꯈꯣꯡ ꯌꯥꯟꯊꯣꯛꯇꯅ ꯁꯦꯝꯃꯤ ꯍꯧꯖꯤꯛ ꯆꯨꯖꯥꯛꯁꯤꯅ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝꯁꯤꯗꯗꯤ ꯃꯥꯗꯤ ꯂꯩꯕꯥꯛꯁꯦ ꯀꯔꯛ ꯀꯔꯛ ꯃꯥꯁꯤ ꯂꯩꯍꯥꯎ ꯌꯥꯝ ꯆꯤꯡꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯊꯥꯔꯤ ꯄꯣꯠꯁꯤ ꯑꯗꯨꯅ ꯅꯥꯄꯤꯁꯤꯡꯁꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯧꯏ ꯍꯧꯖꯤꯛ ꯍꯧꯔꯤꯁꯤ ꯃꯁꯤꯗ ꯀꯅꯥꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯊꯥꯗꯔ ꯄꯤꯕ ꯉꯝꯗꯦ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯃꯍꯩ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯀꯌꯥ ꯌꯥꯝ ꯀꯟꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯇꯧꯗꯦꯅ ꯈꯜꯂꯦ ꯅꯥꯄꯤꯅ ꯅꯥꯄꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯟꯕꯗꯤ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯃꯍꯩꯗꯨꯕꯨ ꯂꯣꯛꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯃꯍꯩ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯃꯍꯩ ꯆꯥꯎꯊꯣꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯚꯤꯇꯥꯃꯤꯟꯒꯨꯝꯕ ꯈꯔ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯈꯔ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯌꯥꯔꯗ꯭ꯔꯥꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯁꯤꯗꯗꯤ ꯄꯩꯁꯥ ꯊꯥꯗꯗ꯭ꯔꯦꯕ ꯀꯀꯥꯗꯨꯗꯤ ꯉꯁꯤ ꯍꯥꯏꯖ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯥ 6 ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯡꯁꯦ ꯑꯗꯨꯃꯛ ꯃꯥꯡꯉꯀꯥꯟꯗ ꯂꯩ ꯍꯥꯏꯕꯗꯤ ꯂꯧꯁꯤ ꯊꯥ 6 ꯑꯃꯅ ꯂꯧ ꯂꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗꯨꯗ ꯊꯥ 6ꯁꯤ ꯑꯃꯗꯤ ꯂꯝꯁꯦ ꯑꯗꯨꯃꯛ ꯃꯥꯡꯉꯀꯥꯟꯗ ꯂꯩꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯂꯝ ꯃꯌꯥꯝ ꯑꯃ ꯃꯥꯡꯉꯀꯥꯟꯗ ꯂꯩꯕ ꯌꯥꯎꯏꯅ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯣ ꯀꯀꯥ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯑꯃ ꯑꯣꯏꯅ ꯐꯥꯔꯃꯔ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯗꯗꯤ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯑꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯃꯁꯤ ꯆꯨꯝꯃꯤ ꯑꯩꯅ ꯊꯥꯏ ꯃꯐꯝꯁꯤꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯑꯃꯒꯤ ꯃꯥꯒꯤ ꯂꯝ ꯉꯥꯛꯇꯅꯤ ꯍꯣꯏ मागी कनोने लौ परी बनी लेरिसि अइना थारे मफमसिना लौ संगम खर कल्ले तै माना करबा तौबगी मागी लोइ सारो मतुंग दे लेमहौ खर दो अइना सुम थाबनी अदुगा उजिक लखोइगी सिदा अखोइगी नंबर 1 माइजोम चिमांग एरिया सिगी लकोन लैब लौ फुसिंगसिदी लबुक थाबुसिंगसिदे खोइना तौनिंगे हादना अखोइना तौबो यादे इसिंग फंगते ख्वाइबुलु इसिंग की प्रॉब्लम याम लई आई सिदबु सोरोकी मनादा मनाक्ता लखों अम सेमबनिना लखों से अइना स्टॉक थिंकत थमगा स्टॉक तौरगा इसिंग जी चिंखत अइना सिजिनबनी सिनब अदुगा लबुक्तदी हुजिक्ति नोंग तारगदी लई नोंग ताद्रगदी इसिंग लैते लबुक ताबुक्तदी खरा खुदोंग थीबा खथै हाइदि इसिंग याउद्रगदी यादे हाइदि अदुदी ख्वाइदगी फजवा वहंग खरजु लाक्प्राना खले हाइदि इसिंग जे मतौ करमना मपामबी मचादगिना अचौबुगी चांगजिदा नोमदा कयाम के इसिंग जे चांग इसिंग दे मानसि ngमगदी चुजाक पानबा हरफौची खोइ चुरीदा कइदा मखोमक्ता जो हाइबो ngमद्रगसु इसिंग खरगा थाजनगदबनी माना इनिनगी अदुम मतेक मानदा इनिनजी इसिंगी इनिनजी लेरगा चुजाकसी चाउसी हेकलै मरु चंगबसी हेलै अदुगा इसिंग सुया याउदना खरा खरा लेरगदी मादे मही ओइबसु खवाय अदा इसिंगी प्रॉब्लम सिमदे अदुम पोट खुदिमा इसिंगी सिमदे अदुम दरकार लोइ ओइरेन खाने इसिंग याउद्रगदी महीजु फजरोइ महीजु फजते अदु कका लोइसलकपदा अइनाजु हाइजनिंगबा वाजि कइनो हाय कानुदा ngasi चुजाकसे सिमाइना लिसिंग 8 मुकि चांग ngasi एम तौ पिरकपजिदा माइ पाबुंगमनि ngasi हाइतारे चुजाकसे मही जालकपगी नुंगाइरपा तंजांग हांगै था 2 3 जे सिदा अदुमक वारा काना लाकपगी ngasi दि मही पालकपगी नुंगाइबजिदि करमाइना तौवे मही जे अखोइगी लाकप मतमजिददि ककाना वाजरुबो मयाम जिंदो ngasi माइ पाए हाइबगी तंजांग ख उजरकाना ककादा नुंगाइबजु खितंग हाइबिरमोदे याम नुंगाइजगन जिकपदि जेंबदा पोसि मही पादना हेकपा याबा याखला सिदबुदि आय वाखंदबुदि नुंगाइ अदुबु नुंगाइ हाइसे नुंदांग तुम्बा यादे हाइबदि नोंग से काखलपदा नोंग खोंबे लाकपदा नुसित यावरगदि जिंगरांग हांदसु तौना सिदा लोइ मनिंग थंबम नाकन सिदा लोइ केक तदि ता लै केक पसे आइना लौथोक्तरे मसादो पांबीदे महीदे यावरबनिना माइ लेंग खो तौदना कनो तौसे खरा लोकपा यागदना तले देबु लाई फिल्म सिदा नुसित नुसित का यावबिद्रगदि आइगी अवामा लाइदो याम दब खंगदे खरदे दु आई फंगने ना आई आशा तौ थागतरी ककागी फार्म जी हेना माइ पाकपा हेना अफबा अमा ओइरजनोना आइगी साइटगी विश तौजगे अदुगा तुंग तारकपदजु पोथोक यामना लैबा मफम अमखक ओइरजनोना मपु मागी मफमदजु हाइजरी अदुगा जेंगबीबा बियो खुदिंबुजु आई लोइसलकपदा असोइ ngam जावगिबा जावरुगजु मयामना नाकपिनबुगिदमक्ता